Akashvani Imphal Ngangbam Nganthoi na pau pajari ahanbada maruiba pau aina yadaba maongda nongmai lalonba yauna lalhoba kaya security force na fare Manipur yauna awang nongpuki raja singda lakliba numitare ni da akanba nongchugani hairi amasung Pradhan Mantri Narendra Modi na ngasi New Delhi gi Kartabya Patta Kartabya Bhavan 3 sangaragani Manipur Police na Raja Sida Namduna Sel Khaiba Amadi Aini Yadaba Atai Thabak Thawang Sing Chathaba Thingnaba Thibahumba gi Thabak Chathari Manipur Police na Thokpa Cherola Manahai Haukiba Ningthokaba Numita Imphal Jilla gi Paurabi Hidumbi amasung Kaibi Khulen Makha Lekaidagi Aini Yadaba Maongda Nongmai Lalonba Miyo Ani Police na fare Makhoidagi magazine yauba 9mm pistol ama Kapa Yariba 9mm gi maru ani scooter ama mobile phone ani amasung Aadhaar card ama phangkhi Manipur Police na Imphal West Jilla gi Lamphel Yaifal Lekai gi Bhara gi yum amada leiba KCP MFL gi active kadar ama fare mahak miyam dagi namduna sel khaiba amadi nupi singa mari lenaba thodok sing ain gi wangbada kihan khanghalaga santainabada chenaba miyoi ni hairi atopa thodok amada Manipur Police na Imphal West Jilla gi Phumlau Kairoi Maning Lekai dagi KYKL gi active kadar ama fare mahak lalhulub asigi anoba kadar sing recruit tawbada chenaba miyoi ni hairi Amaromda Manipur Police na ngarang traffic ki niyom thogaiba miyoi humphumdoi gi mathakta chalan kaktuna punna lupa lising 48,500 fine oina khongatpa ngamkhi Raija sigi tongan ba jilla singda miyamna lam khopsinba amadi ain gi wangbada yum kai sajiliba sing sarkarna takthokpa gi thabak lepa leitana chathari ngasi Imphal West Jilla gi MG Avenue gi akoibada mafam singda Imphal West District Administration na survey ama chathaba haukhre DC Imphal West Mayanglambam Rajkumar na lusingba team amana hojik survey chathari survey asida SDO gi staff Imphal Municipal Council Mahut amadi security personnel sing yauri survey sigi matangda Imphal West Jilla gi ADM T Jadumani sing na hai Sida mari lenaba kogi land resource ki DC gi haitare SDO gi SDC gi staff sing tawraga survey tawbani map ka chana daba dagi encroach tawraga leiba adu ma'am dugi survey tawbani sida kogi IMC gi ga mahuti mi sudum yauri koi security personnel ma'am su yauri map ta leiba sing duga field leiba sing duga chana daba sing du kuthoi haitare adu gali ta dum sajalaga leramba kogi tauna du encroach tawraga leramba pata yaugdana record yaugdana thajin khoselaga tawba mayam sindu dik survey tawbai wani survey sigi loira kanda phone amuk nathokpagi kai mong process amuk khodi dum tawrakaneba ngasigi wenadi evict tawdna khotana heta lokthokpa adumakti natte Lanai Hospital singda sarkarna PMJAY scheme gi toliba senpham sing athuba matamda pithok trabadi tha sigi tara taruktagi scheme asigi makhada health card pairiba miyoi singda phanghalamba khudongchaba sing adu piraroi haina Association of Healthcare Providers of India AHPI Manipur chapter na phongdorakli AHPI na thokpa cherola manhai sarkarna lanai healthcare institution singda matam sangna pifam thokpa reimbursement sing adu pithok pidabana raija sida hangliba lanai hospital clinic amasung diagnostic center singda khudongcha daba kaya thokhalle Kendra gi Information and Broadcasting Mantraloy na leba asigi State Information and Public Relations Bibhag singa punna nongmagi oiba National Conference ama New Delhi gi Bigyan Bhavan da ngarang pangthokre Conference asida leba asigi tongan ba raija amadi Union Territory singdagi lakpa Information and Public Relations Bibhag ki Secretary sing saruk yakhi Conference asida Manipur gi mahut sinduna Directorate of Information and Public Relations DIPR gi Director Ngangom Uttam Singh amadi DIPR gi Assistant Publicity Officer Press Ningthaujam Roshan Singh saruk yakhi Kendra gi Information and Broadcasting gi Secretary Sanjay Jaju saruk yakhiba conference aduda Press Seva Portal Bharatta Sel yamna changdaba cinema India Cine Hub Portal International Film Festival of India amadi Kendra gi Mantraloy amasung IPR Bibhag singa hena mari fagarhanabagi matangda khananainakhi Manipur yauna awang nongpoki raja singda lakliba numitare nida akanba nongchugani hairi India Meteorological Department IMD na hai Manipur Arunachal Pradesh Assam Meghalaya Nagaland Mizoram amsung Tripura da haiba matam asida akanba nongchugani pausina makata na hai Himachal Pradesh Uttarakhand Uttar Pradesh da lakliba numit humni da akanba dagi yamna kanba nongchugani
Tamil Nadu amasung Kerala gi mafamsingdana lakliba numit manganida nong kanna chugani. Weather Agency gi pawmatung ina kha thangba peninsular lamdamda lakliba numit ninida akanba nungsisit-kani hairi. Amaromda Uttarakhand gi Uttarkasi jila gi Harsil region gi Dharali khungangda ngarang numidang wairam akhak arauga loinana akanba nongchubadagi Khir Ganga Turel gi imai khanghen hengalaktuna sauna mangata thokle. District Emergency Operations Center gi pawmatung ina isaw aduna Dharali Kaithel da leiba building hotel amadi dukan ke amangata thokle. Army, NDRF, SDRF, District Administration amasung atay mari leinaba mioy kayana mi kanba amasung tengbang pibagi thabak sathari. District Magistrate Prasant Ariana hai ahan bagi oina phangba pawgi matungina hojik phawbada mioy mari sire mioy kayana thiba khangdri. Thaudo adugi matangda Mukhyamantri Puskar Singh Dhamina senior official singa paw phawna duna phibam adu kupna yengsili. Sri Dhamina hai mafam adugi miyam safagadaba mafam singda thangdokpagi thabak sathari. Rashtrapati Draupadi Murmu, Pradhan Mantri Narendra Modi amadi Griha Mantri Amit Shah na thaudo adugi matangda awaba phongdokre. Tabiriba pawse Akashvani Imphal dagini. Pradhan Mantri Narendra Modi nangasi New Delhi gi Kartabya Patta Kartabya Bhavan Sri Sangaragani Tharumaduda Sri Modi na miyamda wa ngangani. Akashvani pawmin hai ngasi sangagadoriba building asi Central Vista Project ki makhada Kendra Sarkar gi Common Central Secretariat Building ki asariba sig manungda ahanba sangabani. Kartabya Bhavan Sri asi square meter lakh ama makhai pak sauba campus leiba mathol taret amasung basement ani yauba modern office complex amani. Masida Home, External Affairs, Rural Development, MSME, Department of Personnel and Training, Petroleum and Natural Gas amasung Principal Scientific Advisory singi office sing oigani. Masida mai kanaba thorang kaya yaubaga loinana recycling gi khudongchaba sing yauri. Rooftop solar, solar water heating, advanced heating, rainwater harvesting system sidanaduna sahida energy sada kuntra kanba ngamgani. Ngasi phongba pawse singi maroiba pawsingi damak hauzik Kshetrimayum Birosh leire. Birosh. Thagatari Nganthoi. President rule sangdokpada Rajya Sabha na ayaba pikre Manipur gi crisis communal crisis nate High Court na thokpa order amana maram oiraga thokpa crisis ni haiba Kendra gi Griha Rajya Mantri Nityananda Rai gi wafam amasung Manipur gi irangna masagi lau u leirabasu lau uba ngamdabdagi khungangi senmilon da achauba chaitheng pire haiba pausing asina naharol thaudangi ahanba lamai da fongli Manipur Technical University lingkat kiba common thorum pangthokre amadi tuberculosis forum meeting Bisnupur gi mini secretariat complex ta pangthokibagi pausing Manipur mail gi ahanba lamai da fongli Manipur da president rule tha taruk makhata na sangtharagani parliament ki house animangna ayaba pikre Manipur da chalairiba president rule mathang chahi lisingani kuntaruki February 12 phawba lekhigani amasung zomi amasung kuki ani gi marakta yanadaba hengalakli zomi singna khundaba mafamda kuki zo council ki office hangba yaroi haiba pausing asina sanalaiba ki ahanba amasung anishu headline oiri private hospital singda PMJAY scheme gi matam khara chatnaraktaba yari amasung MTU gi tarashuba foundation de pangthokre Northeast apunbagi asagi mangal oihansi haiba Rajapal gi wafana poknafam pauche gi maroiba pau oina fongli ngasi dagi kairau Bitra subdivision gi Tulihal circle da eviction chatharagani amasung Lalit Kala Academy award lisingani kunmari kunmat pinaba mioi kun khangkatpada pukhambam Premchandra Yarokle haiba pausing asina huelan paugi ahanba lamai da fongli State Scheduled Tribe Commission gi chairperson hapa matamda rajniti gi appointment ohankumsi haiba Tribal Youth Council gi wafam amasung NSCN-IM ki General Secretary TH Muiva Hospital dagi discharge tawkre haba pausing asina Ganfu Mail gi ahanba amasung anishu headline oiri Tamenglong Times ta Association of Healthcare Providers AHPI Manipur chapter na private hospital medical institution singda PMJAY scheme gi health card matam khara sarkar na toliba sel singpit singdoktri papawa chanararoi haba pausing asina ahanba headline tori Nganthoi. Thagatchari Birosh aroibada maroiba paw amuhanna aini yadaba maongda nongmai lalonba yauna lalhoba kya security force na fare Manipur yauna awang nongpoki rajya singda lakliba numit 8 ni da akanba nongchugani hairi amasung Pradhan Mantri Narendra Modi nangasi New Delhi gi Kartabya Patta
Kartabya Bhavan 3 Sangaragani Pauloijare.